ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ 82ꯔꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯏꯪꯇꯞꯄ ꯍꯟꯖꯤꯜꯂꯛꯇꯅꯕ ꯀꯅꯥꯒꯨꯝꯕ ꯑꯦꯖꯦꯟꯁꯤ ꯈꯔꯅ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ MLA ꯋꯥꯏꯈꯦꯝꯁꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯂꯤꯒꯦꯟ ꯕꯐꯔ ꯖꯣꯟ ꯊꯝꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯇꯣꯈꯥꯏ ꯈꯥꯏꯗꯣꯛꯂꯦ ꯍꯥꯏꯅ MP ꯕꯤꯃꯣꯜꯅ ꯃꯣꯗꯤ ꯑꯃꯗꯤ ꯑꯃꯤꯠ ꯁꯥꯍꯗ ꯆꯩꯈ꯭ꯔꯦ꯫ ꯈꯥꯕꯨꯡ ꯍꯤꯜ ꯔꯦꯟꯖꯇ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤꯅꯤ ꯍꯥꯏꯕ ꯑꯣꯗꯤꯑꯣ ꯇꯦꯞꯀꯤ ꯔꯤꯄꯣꯔꯠ ꯑꯊꯨꯕꯗ ꯄꯤꯈꯠꯂꯛꯅꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯀꯣꯀꯣꯃꯤꯒꯤ ꯋꯦꯕꯁꯥꯏꯠ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ꯫ ꯀꯣꯀꯣꯃꯤꯗ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯐꯤꯗꯕꯦꯛ ꯁꯖꯦꯁꯟ ꯄꯤꯔꯛꯇꯨꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯑꯊꯧꯕꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗꯦꯁꯥꯝꯅ DMCTE ꯑꯃꯗꯤ ꯍꯤꯟꯗꯤ ꯇꯤꯆꯔꯁ ꯇ꯭ꯔꯦꯅꯤꯡ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯀꯥ ꯁꯣ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯃꯅꯤꯄꯨꯔ ꯉꯥꯛꯅꯕ ꯂꯥꯛꯄꯅꯤ ꯈꯔ ꯆꯥꯔꯒ ꯄꯪꯂꯩ ꯂꯩꯅꯕ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯦꯟ ꯂꯤꯒ ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤꯁꯤꯡ ꯍꯣꯖꯥꯏꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯁꯤ ꯆꯨꯝꯗꯦ ꯍꯥꯏꯅ ꯁꯂꯥꯏ ꯀꯟꯕ ꯂꯨꯞꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯅ ꯄꯤꯖꯕ ꯃꯣꯔꯅꯤꯡ ꯅ꯭ꯌꯨꯁ ꯄꯦꯄꯔ ꯔꯤꯗꯤꯡ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯇꯝ ꯈꯔꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯛꯄ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯁꯤ ꯃꯅꯤꯄꯨꯔꯗ ꯏꯪꯇꯞꯄ ꯍꯟꯖꯤꯜꯂꯛꯇꯅꯕ ꯀꯅꯥꯒꯨꯝꯕ ꯑꯦꯖꯦꯟꯁꯤ ꯈꯔꯅ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯁꯤꯡꯖꯃꯩ ꯀꯦꯟꯗ꯭ꯔꯒꯤ MLA ꯌꯨꯝꯅꯥꯝ ꯈꯦꯝꯁꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯀ꯭ꯂꯕ ꯑꯁꯤ ꯂꯤꯡꯈꯠꯈꯤꯕꯒꯤ 82ꯔꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯡꯖꯃꯩ ACꯒꯤ MLA ꯋꯥꯏꯈꯦꯝꯁꯥꯟ, ꯂꯝꯂꯥꯏ ACꯒꯤ MLA KS ꯏꯕꯣꯝꯆꯥ, ꯄꯥꯠꯁꯣꯏ ACꯒꯤ MLA ꯁꯥꯄꯝ ꯀꯨꯟꯖꯒꯤꯁꯣꯔ, ꯀꯦꯕ, IPRꯒꯤ ꯗꯤꯔꯦꯛꯇꯔ ꯉꯥꯉꯣꯝ ꯎꯇꯝ, ꯑꯦꯗꯤꯇꯔꯁ ꯒꯤꯜ ꯃꯅꯤꯄꯨꯔ EGMꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯈꯣꯒꯦꯟꯗ꯭ꯔꯣ ꯈꯣꯝꯗ꯭ꯔꯥꯝ ꯑꯃꯗꯤ ꯑꯝꯖꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯦꯝ ꯚꯛꯇꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯁꯤꯡ ꯑꯣꯏꯗꯨꯅ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯜꯂꯛꯑꯣꯟ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟ ꯑꯝꯖꯨꯒꯤ ꯀꯦꯂꯦꯟꯗꯔ ꯑꯃꯗꯤ ꯗꯥꯏꯔꯤ ꯐꯣꯡꯈꯤꯕꯒ ꯂꯣꯏꯅꯅ ꯑꯝꯖꯨꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯁꯒꯣꯜꯁꯦꯝ ꯍꯦꯃꯟꯇꯅ ꯏꯔꯝꯕ 11 ꯖꯅꯋꯥꯔꯤ 1982 ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯅꯣꯕꯦꯜ ꯑꯃꯁꯨ ꯐꯣꯡꯈꯤ ꯍꯥꯏꯔꯤ꯫ ꯑꯩꯍꯥꯛꯀꯤ ꯍꯣꯝ ꯁ꯭ꯇꯦꯠ ꯃꯅꯨꯡꯗ ꯏꯂꯤꯒꯦꯟ ꯕꯐꯔ ꯖꯣꯟ ꯊꯝꯗꯨꯅ ꯁ꯭ꯇꯦꯠꯁꯤꯕꯨ ꯇꯣꯈꯥꯏ ꯈꯥꯏꯗꯣꯛꯂꯦ ꯍꯥꯏꯗꯨꯅ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MP ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯈꯣꯏꯖꯝꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯕꯨ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯇꯣꯟ ꯉꯥꯅꯨꯀꯣꯟꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯌꯨꯝ ꯑꯃ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ IED ꯃꯔꯤ ꯄꯣꯈꯥꯏꯍꯟꯗꯨꯅ ꯊꯨꯒꯥꯏꯈꯤꯕ ꯑꯃꯗꯤ ꯃꯤꯑꯣꯏ 2 ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯃꯐꯝ ꯑꯗꯨꯗ MP ꯗꯣꯛꯇꯔ ꯕꯤꯃꯣꯜ ꯑꯈꯣꯏꯖꯝꯅ ꯌꯦꯡꯁꯤꯟꯕ ꯆꯠꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ MPꯕꯨ ꯑꯊꯤꯡꯕ ꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯑꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ MP ꯕꯤꯃꯣꯜ ꯑꯈꯣꯏꯖꯝꯅ ꯍꯥꯏ ꯃꯍꯥꯛ ꯃꯁꯥ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯤꯕꯅꯤ, MP ꯑꯃꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯊꯤꯡꯕ ꯊꯝꯕ ꯑꯁꯤ ꯑꯟꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯃꯗꯤ ꯑꯟꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏꯕ ꯊꯧꯑꯣꯡꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯕꯨ ꯃꯅꯨꯡꯗ ꯏꯟꯇꯔꯅꯦꯜ ꯗꯤꯚꯥꯏꯗ ꯇꯣꯈꯥꯏ ꯈꯥꯏꯗꯣꯛꯂꯦ ꯍꯥꯏꯅ MPꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯦꯠꯑꯞ ꯑꯁꯤꯅ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯇꯥꯍꯟꯅꯕ ꯅꯝꯗꯨꯅ ꯍꯣꯠꯅꯔꯦ꯫ ꯃꯁꯤ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ꯫ ꯚꯤꯂꯦꯖ ꯃꯅꯨꯡꯗ ꯏꯂꯤꯒꯦꯟ ꯕꯐꯔ ꯖꯣꯟ ꯊꯝꯕ ꯍꯥꯏꯕꯁꯤ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯏꯟꯗꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯃꯅꯨꯡꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯌꯥꯍꯟꯗꯕꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯆꯦꯛ ꯄꯣꯏꯟꯠ ꯑꯗꯨꯗ ꯂꯦꯞꯂꯗꯨꯅ MP ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯛꯏ꯫
Dr. Angomsa Bimol akoi jamna haiki mafam asi buffer zone area ni hairebanina masi anoba internal boundary amani haina tauba tabane lauba tabani madu oiragadi India gi border India kuki asi kadaidagi haubage aihak asom thangba nakal asida sangba yade hairebanina mafam asi India kuki border oi haibani masi masagi te duri manungde Indian state po machet makai tahalle haiba natra hainasu MP na makata na hangki laiba sige atei riot thokpa mafam singda parliamentarian sing sangbada thingba piba leite adubu hauze manipur gi oireba phibam asidi yamna section ningai oiba amadi yamna top pa phibam ama oire haiba wafam thamladuna asigumba buffer zone asi makata na thamba tarabadi miyamna lengakta thajaba manglakani federal principal da akaiba lakani amadi lamdam asida santi lakpagi mahut manipur bu mase tahananaba honabani haina miyamna lawgani haina su MP na makata na Jackson wafam thamki Senapati district ki upper amasung lower Khabong Hill range da Jorakna lam hectare taragani thoi hen barom ta tharamba popi pambi sing yanthatuna manghan khre Senapati Forest Division Police CRPF NCB personnel amasung Khabong area gi village volunteer sing saruk yaduna ngarang puna sathakiba drive da popi pambi sing yanthatuna manghan khibani drive asida popi tharamba mafam da temporary oina saduna thamba lotang sang amasung mai thaduna manghan khi haide popi pambi sing adu thabada senaba mi sing phagat naba thiba humgi thabak makhata na sathari lamdam asida mayai kyabani sa maru phangna manghanna ba madi drug trafficking gi thabak thingnana ba satharak power on drugs campaign gi saru amo oina operation asi sathakibani haire Irilbong Police Station ni manung sanba kongba nongthombam laikai da leiba MP Pioberta Sahi Yankhai pan apopalai Kudraba M. Madhumangol Kauba Mioi Amangi Yumgi Tongalda hand grenade ama Sakhangdaba Singna Tamzilamle. Amaromda Mi Kungna Laiba Mapamda Bom Tamzilamba Tawong Aduki Mayukta Laikai Miamna Wakat Mi Pam Pamdona Yaning Daba Pongdo Kre. Imung Manungi Mioi Singna Pongdorak Pada Ayuk Wise ba matamda Tongalda hand grenade adu Lairamba Tengnabani. Karamba lupna thamlambano haiba chapsara khangba ngamdrabasu KCP haina thaba che amada bom ado thamlamkhibani haide bom leirambagi pau Irilbong police da khanghanbadagi police kangbu laktuna hand grenade ado lokhatkhi imung manungi maikidagi imung asida lalholup amata selgi demand tawrakhiba leite kongba nongthombam laikai development committee gi thawpuriba mioi amani haina su makhatana phongdoragai Amaromda mi kungna tapa mafamda bom thamlamba thawong adugi mayukta kongba nongthombam laikai Women Association amasung kongba Youth Organization anina sinduna laikai asida wakan mifam amasu phamduna yaningdaba phongdokre haire Regular principal haptabgi mayukta DM College campus ta leiba DM College of Teachers Education DMCTE amadi Hindi teacher Training College ki principal gi ka desam solon sin khre hare desam gi thomi sin ngarang numi ungba matung pungkhai satpa matamda DM campus ta laiba DM CTE amadi Hindi Teachers Training College ta thomjilaktuna principal ka sing solon sin khibani loinana DM CTE amadi Hindi Teachers Training College lengan amidyang sangba watpagi thawong asina NCT na recognize Kakrabadi masigi teksak lengang na pugada bani hana desamna section wa thamki khongjang asiga mari leinana desam gi general secretary nongthombam thoithoiba maitei na pawmi singda hai DMCTE asi lising amachamapan humbudraga ni thoida lingkhatpa state asigi amata ngairba post graduate teacher training college amani training college asina ngalingai matamdagi state asigi teachers
ट्रेनिंग की अचौब थौदांग लौदुना लाकपनी ट्रेनिंग कॉलेज असिदा सर्विस ता लेबा ओजा के अस ट्रेनिंग तोरिबा कॉलेज अमनी कॉलेज असी B.Ed अमदी M.Ed कोर्स अनिमक हांगबा कॉलेज अमसुनी कॉलेज असी नेशनल काउंसिल ऑफ टीचर्स एजुकेशन NCTE ना रिकॉग्नाइज तौबा कॉलेज ने हाइबा वाफम सिंह फोंदोखे यूनाइटेड पीपल्स फ्रंट UPF मणिपुर नेशन रिकंसोलिडेशन मन की सरुक अमा ओइना नुमिनी सुबना सथगदबा बाइक रैली अमा हप्ता कांगजैबुंगदगी लमथाख्रे अखोय अमो हना खुंताकलरोय साइबा पाउजल दा सतगदबा बाइक रैली असिगी मतांगदा UPF मणिपुर की प्रेसिडेंट नोंथोंबम रूपचंद्रना हौकिबा कुमजा लिसिंग अनि कुनमंगा की डिसेंबर 9 दगी था असिगी 9 फावबा थाबुम अमा चुपना सथरकपा नेशन रि कंसोलिडेशन मन की मनुसना तोंगान तोंगान बा थौरम सिंह पांगथोक्तुना लाकली थौरमगी मनुसना इपाइपु सिंग लिकलम ngakna satnaba amadi hena afaba mari thamnaba manipurgi wangma assam tripura amadi meghalaya da khundari ba manipuri sing punna thauram sing pangthokminakhi haire mapana soina tariba maitei sing ama toina punsinaba igi khungul liduna ama toibagi mari sesinaba January 9 da Maharaj गंभीर सिंगा लेखिदबगी निंगसिंग नुमित का मरी लेनना सही तरेत खुंताक पनिंगसिंग थौरम होजाइगे नंदपुर द पांगथोकनब आर्टिस्ट साउंड मैन लीग मणिपुर की थौमी सिंह पुनः मियोय कुंठा तरेत होजाइगिदमक इम्फाल थादोख्रे साइटोन की थौदोकता सेनबसिंग अथुबु मतमद फादुना सेराक पीगदबनि हाइना सलाई कनबलुफ सीसीना तक्सिलकपगा लोइनना लेंगाकना तुमिना लेसिलेबसी चुमदे हाइबा वाफमसु फोंदोरगले SKL मयाइलो संगी सेक्रेटरी जनरल कंगलेसा खांगान बना थादोरकपा चेरोल अमना हाई इरांग असिना मरम ओइदुना लांजेनबदगी मी लेनद्रबा साइटोनगी युमसिंगदा कुकीसिंगना बॉम्ब सिसिनदुना लंदादुना मिचम अनि सोहनकिबा थौदो असि पालिबा लेंगा असिगी अचौबा असोनबा अमने लांजेनदुना लेरिबा IDP सिंग मसा मसागी मयुमदा हंजिनबा खोंथांग लौखलिंगै मनुंग असिदा कुकी सिंगना बॉम्ब सिसिनदुना लंदारकलिबासि हंदकी असिना अहानबा नते कुमजा लिसिंग अनि कुनमंगा गी डिसेंबर थादा फगावसाव इखाइदसु बॉम्ब सिसिनदुना लंदाबा लेख्रे थौदो अदुगा मरी लेनना मरा लेबसिंग मतिक साबु चेराक पीननबा तक्सिनदुना लाक्लबसु ngasi फावबा पालिबा पियारलेंगा असिना करिगुंबा अमता थबक तो थोपगी ममी ताद्री सैरक असिदा बॉम्ब की लंदा अमुक से थरक पाइबसी पालिबा लेंगा असिना लोगी मायुक्ता लेबसिंग करिसु तौबा ngamtana लेरे हाइबदा हाइमन बथोकलोय तंगदु लैताबा फिबमदा लाकपगी ममी हेक ताबा खुदिंगी मिचम मियामदा नोमै बॉम्ब सिजनदुना लंदाबा हाइबसी लमदम असिदा तंगदु लैताबा पामदबा लान पामबा लोगी मायुक्ता लेबा मियोइसिंग लेंगदना लेरी हाइबगी खुदमने मसिदा लेंगांगना तुमिना लेसिलिबासि चुमदे लेंगांगना हक्सिना लौदुना थोफम थोपा अमदि लौखतफम थोपा खुदिंगमक खुदक्ता लौखतगदबनि हाइरे सेंट्रल फोर्स लिसिंग हुंफु हेनबना मणिपुर दा सही अनि हेना लेरकलिबासि मणिपुर के पुनमगी सक्तम ngaknaba lakpani खरा चारगा पंगले लेननबा लाकपा नते हाइना नंबोल अपुनबा नुपी लुपकी सेक्रेटरी L प्रेमिलाना फोंदोख्रे वाफम असि साइटोन गानु कोंदा कुकी मिलिटेनी सिंगनबा सिंगना बॉम्ब पोखाय हंदुना गानु खोंगी खुंजा अनि असो ओपन नंहनखिबगी थौदोक यानिंगदबा फोंदोक्तुना नंबोल गैथेलदा सथखिबा वकत मिफमगा मरी लेनना फोंदोखिबने वकत मिफम असि नंबोल अपुनबा नुपी लुप नंबोल बाजार लुकमाई सिंथा लुप अमदि नंबोल के कोइबदा लेरिबा नुपी लुप सिंगना सिंदुना सथखिबने वकत मिफम असिगा मरी लेनना नंबोल अपुनबा नुपी लुप की सेक्रेटरी L प्रेमिलाना हाई कुंबी केंद्र की मनु सना लेरिबा साइटोन गानु कोनगी लाइबक थिबा थौदो अदो कनाना थोअनबनो हाइबा वाहंग साउना थोगलकले सेंट्रल फोर्स लिसिंग हुंफु हेनबना मणिपुर सही अनि हेना लेरकलिबासि मणिपुर की अपुनबगी सक्तम ngaknaba lakpani खरा चारगा पंगलै लेननबा लाकपा नते मणिपुर अमदि मैते ngakpa ngamloidoba ओइरबदि गवर्नर ओइगेरा सेक्युरिटी पर्सनल ओइगेरा मणिपुर थादोकलगा सत्पिख्रो हाइखे
wakat mifam adu loiraba matung Nambol Kaithel dagi Phojing Pharaga Nambol Kaithel phawa miyam gi oiba khongsat amasu satki Lamdam asigi tongan ba CSO sing punsilaga semkiba Coordinating Committee on Manipur Integrity Kokomiga lamdam sigi miyam ga lainari ba mari hena sesil hanana ba pantamda Kokomi gi oiba official website www.kokomimanipur.com nauna launch tawkre Kokomi gi Information and Public Relations Subcommittee na sinduna lamphel da laiba Kokomi gi head office da pangthokiba thoram asida lup asigi tongan ba thaumi sing saruk yakhi thoram asiga mari leinana Kokomi gi convener Khuraisam athobana hai Kokomi na safong lakhiba numit adudagi ngasi phawa paikhalak liba thabak thoram sing asi malem gi miyam da khangana ba amadi lamdam asigi miyam da mapung phana pau yohanana bagi pandam da website asi launch tawbani website asida mapung oina Kokomi na thokpa fresh note amadi official oiba statement sing haptuna miyam da yohangani loinana tongan ba social media platform singda sandorak liba misinformation kaya adobo Kokomi gi official website asida chumba information ado thagatuna miyam gi samam na basu ko hanba ngamlagani haire website asigi mateng na miyam na Kokomi da tawhaning ba thabak thoram sing ado feedback amasung suggestion piraktuna thaba oina paikhatna bagi khudong saba dusu piragani haire Manipur gi irang mari leinaba audio tape amada wangang liba mioi ado Hanagi Chief Minister N Biren gini haina kukiluf amana claim tawduna thadorokpa case amaga mari leinana asengbara sengdabra haina Gandhi Nagar da laiba National Forensic Laboratory na test tawbagi report athubada langkhalakna ba Supreme Court na khanghankhre Foreign Medical Graduate Examination FMGE clear tawraba candidate singda intern tawnana basit allotment pibinana ba Manipur Medical Council MMC da taksinkhre FMGE mai palaba candidate singbo intern tawbagi sit pibinana ba MMC gi President Professor Laifrakham Ranjit ka unaduna taksinkhibani FMGE gi candidate ama oriba Dr. Thaudam Carles na phungdorakpada MMC gi president unaduna sit allotment pibinana bataksin bada president gi maikedagi matam kharada ngainana bakhanghalaki haibaga loinana mari leinaba authority singna hiram asida mijeng sangbituna sit allotment pibagi process tawbiu natrabadi makoi academic career da chawna khudong sadaba mayok naragani haina phoktorakhi haire District Health Mission Imphal West na Sintuna District asigi asa worker singoiba mifam ama Jam Hall da pangthokre mifam asida saruk yakiba Additional Deputy Magistrate Imphal West ke Jadomani na miyoibagi minungsi yengaga sel phangba phangdaba thidana asa worker singna loriba thodang singthaki District asi health sector da mangsil tharaga su khudong chaba kaya mayok na dabasu adumak mangsil thari haiba yai Mafam asida laing sang marang kaina leirabasu laisat ama sandorokpada sokpagi changsu atai district ka yengnarubada mangsil thari khudam oina COVID-19 amadi dengue laisat nabi sang district asida ka hena wangki COVID-19 laisat matamda sawakar singna laukiba thodang miyamna kaufam thokte makhata nasu mating leiba khunai amagidama asawakar singna lepalaitana honarakigani haibagi thajab lei hainasu kezadawani phongdokhe South Andaman gi Mount Manipur da Lithuanian Manipur of the Altruist Ima Trasna Andaman and Nicobar Island and Manipur separated by distance but connected through history of courage and sacrifice haiba thimda commemorative boat ama January 3 ta microm hangdokre
Mount Manipur pangthokkiba singlemlaba thorom amada athoiba mithung oina saruk yakiba South Andaman gi Divisional Forest Officer DFO Aswin J Pariharna commemorative boat ado maikum hangdoki loinana Andaman and Nicobar Island gi leading tour operator ama oriba experience Andaman's Tours Private Limited ki logistic manager Rasekar su saruk yakhi hare Alumni DM College of Science 1996 Class 12 amasung 1999 TDC Base amasung Imphal gi Yaima Hospital na puna khusamna duna leptana sa tharakpa relief camp ta leiriba ahal oraba singi midki operation lemna tawkibaga loinana Anok Singh lemna pipigi saru amo oina kumbi relief camp ta leiba IDP amasung relief camp manak ta leiba sel thumgi awaba mayoknaba ahal taragi midki operation tawkhre Haukiba January mga de alumni DM College of Science 1996 amasung 1999 TDC base na Yaima Hospital nga puna khusamna duna kumbi relief camp ta leiba ahal oraba miyoy nipan gi ngawdong amasung ahal oraba miyoy amagi Terigiyam midki operation sing lemna tawki operation sing mai pakna tawraba matungda ahing ama Yaima Hospital da lehelaba matung January 3 ta hal sing adubo kumbi tamna garida thinbiki hare loinana hal sing adugi mit animak mai pakna operation tawduna uhanba ngamkiba sida nungaiba phawi hairakhi Manipurda haukiba kumjali sing ani kulhumdogi me thadagi thokkiba laibak tiba leibaki irang asna maram oiraga mayum makai thadoktuna lanjena duna relief camp ta leiriba IDP singidamak alumni asida yauriba Dr. Singh amadi tongan ba sinpham da thabak toriba member sing yauna angam ba mateng puthokuna ngasi phawda IDP singi mateng tawduna lakli free medical camp kaya pangthoktuna lemna hidak lang thaksing piduna lakli angang sing yauna IDP kaya gi sahi khudingi firol amasung darka leiba polam kya mateng pangduna lakli Aruba na bakaya hospital da sel puthokuna layengli makhatana relief camp ta leiriba IDP sing masama-masagi menda hanjinduna nena tana santi oiba punsi mahingda hanjinlaktriba phaw mateng pangkhigani hai BDF sing na taliba demand pithokpina na ba Imphal West District BDF Employees Welfare Association na governor gi punging singsinkhre makhatarakpada mapanriba paw sing mo mayam pa natangnase
Myanmar military की proxy party ama oriba Union Solidarity and Development Party USDP na Rakhine amasung Chin state की parliamentary seat ayamba phangbangam kre mamang sahi December 19 da ahan batang ka ki oina pangthokiba Myanmar की mikhalda hunta gi mayokta leiriba ithanic group singna thingba kya piraknabasu USDP na advance vote amasung professional representation PR Delhi Singi Sauna, Kanaba Pangduni State Ani Asigi, Ayamba Sitsing Pangbangam Kibani. Rakhine State Koina Township, Taratarit Kimanunda, Ahum Kaktamak Mikal Pangto Kibada, USD Pina, Sitaraga Mapan Mai Pangam Ki. All Assam Students Union Ashugi Chief Advisor, Samuzal Bhaktasariana, Achumba Masung, update Oraba National Register of Citizens NRC yaudana chumbe election laibe yaroi hairaduna Supreme Court ki supervision ni makhada sem saba NRC na base document oiduna chumba voter list puthokada bani amasung hena chumlaba NRC sem sana na bathorang lokhatkada bani haina phongdokre America na saba apaji helicopter sing India da pibagi matangda India ki PM Narendra Modi na US President Donald Trump ta Sar kauduna amutang unazage haizaraki haina Donald Trump masamakna phogdokre US President Donald Trump na athubu matamda Venezuela da US ta thau barrel million yankhai gi mathakta piraklagani piraktaba yaroi haina phongdok laring ngai seirakta Venezuela gi anoba interim lusingbo ina khantraba Dalsi Rodi Grace na foreign power amatana Venezuela bo salai haloi high cray. Russia amasung Ukraine gi marakta sathariba lan loisinana bagi thorang amagi makhada United States na truce monitoring mechanism kumang sausinduna Ukraine gi damak security guarantee pigadauri. Gujarat lengak na sinduna naha singda quality education thabak innovation amadi skill development gi khudong saba phangana bagi pandamda Marwari University tha sigi taramathoi masung taranithoi da Bivrel Gujarat Regional Conference BGRC pangthoklagani haire Bangladesh na Pakistan dagi JF-17 Thunder Fighter jet sing lening bagi apamo phongdorak le haina Pakistani military gi pau amana phongdorak le Bangladesh ti madugumba thorang laina tragalaiti haina amatta sapsana hydri JF-17 hariba engine amaka ki oiba lightweight combat jet asi Sainagi Sengdu Aircraft Corporation CAC amasung Pakistan PAC na khusamnaraga puthokpani haire Russia amasung Ukraine gi marakta ceasefire hek tawbada ingthaba kahendana bagidamak France ki lanmi lising kaya Ukraine da deploy tawba yai haina France ki President Emmanuel Macron na phongdorakre makatarakpada sana bagi pau pisure Imphal gi mapal kaksai bungda satharaki bakun suba women state level polo tournament ki champion chingkhai hunba polo club kongpal na oikibaga loinana Arbin polo club iroi sembana mapan chuba junior boys under 16 state level polo tournament ki champion oiduna loisin kre Ranchi gi JSCA International Stadium complex ta nahan sana ki ba Bijoy Hazare trophy
प्लेट ग्रुप की फाइनल दा मणिपुर ना बिहार की मखुता विकेट तरुक ता माइथी होदुना रनर्स अप ताहौरे। खेतुई अवांग लेकाई की KIYC आर्टिफिशियल ग्राउंड दा चथरखिबा कर्नल खेतुई मयूम अरुल कुमार मेमोरियल मंगा सुबा इंटर क्लब फुटसाल टूर्नामेंट की ngarang सानखिबा मैच सिंगदा SU सगोलबन KIYC खेतुई अवांग लेकाई अमसुंग MIUFC मयांग इम्फाल माई पाख्रे। 19 सुबह मणिपुर स्टेट लीग लमलोंग थोंगखोंग लेबा आर्टिफिशियल ग्राउंड सानखिबा मैच सिंगदा USA खुराई अमसुंग राही UC कामजोंग माई पाख्रे। हावराई बी कांगजेबुंग लंपाक चथरीबा तरुक सुबह संदरनिधि ट्रॉफी स्टेट लेवल 9 विलेज ओपन फुटबॉल टूर्नामेंट की ngarang सानखिबा मैच सिंगदा खुमन लेबाक मयांग इम्फाल अमसुंग SYDA खेतुईगांव माई पाख्रे। इंडियन सुपर लीग लिसिंग अनि कुनमंगा लिसिंग अनि कुनतरुक सीजन मथंग था फेब्रुवारी 13 हौरगनी हाइना लेबापोक निमिते यूनियन स्पोर्ट्स मिनिस्टर मनसुख मंदाबियाना लाउथोख्रे। मौसाना सेप्टेम्बर थादगी हौदोकपी सनबी लेरंबा ISL गिदमक ऑल इंडिया फुटबॉल फेडरेशन हौदोकिबा फाइनेंशियल मॉडल की मायक्ता लाइकिबा मोहन बगान सुपर जायंट्स अमचुंग ईस्ट बेंगल FC याउना टीम 13 मगना लाकदौरिबा सीजन असिदा सरुक यागदौरी। इंडिया की डबल ओलंपिक मेडालिस्ट PV सिंधु नुपी सिंगल्स ओपनिंग राउंड चाइनीज ताइपेगी सुंग सो युनबो 12-13 19-20 माइथीबा पीदुना मलेशिया ओपन सुपर 1000 बैडमिंटन टूर्नामेंट की अनिसुब राउंड यौख्रे। तरासुबा MNCA प्ले टूर्नामेंट लिसिंग अनि कुनमंगा लिसिंग अनि कुनतरुक की फाइनल मैच था सिगी मापंदा KCDO कोंगपाल अमसुंग इफ्सा युमनाम लेकाइना मोइजिंग पब्लिक ग्राउंड दा सानरगनी। लमजाव पार्ट 1 डेवलपमेंट एसोसिएशन लमजाव न सिंधुना डिस्ट्रिक्ट असिगी मनुंग सना लेबा लमजाव मयाई लेकाई प्लेग्राउंड दा सथरिबा इमा यायोईबी ट्रॉफी हानबे स्टेट लेवल 5 इंच एसाइड ओपन फुटबॉल टूर्नामेंट दा वाइखोंग FC अमसुंग सेकमाइजिन FC माई पाख्रे हरे। सोरा फुटबॉल यूनियन SFU सोरा न सिंधुना डिस्ट्रिक्ट असिगी सोरा हाई स्कूल प्लेग्राउंड सोरा दा सथरिबा मरीसुबा 9 एसाइड सोरा फुटबॉल यूनियन SFU कप लिसिंग अनि कुनतरुक की ngarang सानखिबा मैचिंगदा MMCM मोरे अमसुंग डेसिन FC सोरा माई पाख्रे। पब्लिक ग्राउंड खांगबो पार्ट 3 सिरापुर दा ngarang सानखिबा मंगा सुबा MMCA सुपर प्ले टूर्नामेंट की मैचता KASC खोमीदोकना फोर्स खेतुगाव बुरन 13 साउन माइथीबा पीखिबदा MD अली करीमना रन 100 लौबंगखि। मयांग लांजिंग TDC फुटबॉल ग्राउंड सथरखिबा 13 सुबा 9 एसाइड विलेज वाइज ओपन फुटबॉल टूर्नामेंट ngaranggi मैचता AWAC वबगाई अमसुंग फुमलौ FC ना गोल अममम चनरगा ड्रॉ ओइदुना पॉइंट अममम येनख्रे। लंगथबान पब्लिक ग्राउंड सथरिबा 19 सुबह मणिपुर वेटरन क्रिकेट टूर्नामेंट लिसिंग अनि कुनतरु की ngarang सानखिबा मैचता नपसा खा इम्फालना BSCA बोरन अनिदा माइथीबा पीखी अमदी SSC ग्राउंड सेक्टा सथरिबा हुमसुबा मणिपुर प्रीमियर लीग लिसिंग अनि कुनतरु की ngarang सानखिबा मैचिंगदा SSC सेक्टा अमसुंग M खाबम लमखाई माई पाक्तुना फुल पॉइंट फंख्रे। लोसिलकपदा मरोइबा पाव अमुहना।
Manipur Press Club ki Yangkai Mathurak Suba Mapo Kumon Pangthokre. Manipur da ingtapa hanjilaktanaba kanagumbe agency kharana Sillabra haibasi khangminaba matam oi haina MLA YKM sana phogdokre. Illegal buffer zone thamdune state asibu tokhai khaidok le haina MP Bimolna Modi amadi Amit Shah da saikre. Khabung Hill Range da tharamba popi pani singyan thakuna mahan khe. Hane ki Chief Minister gini haibo audio tape ki report asubda pikhalang na ba Supreme Court na khangai. Kokomi ki website launch tawkre. Kokomi da tawhaning ba thabak thoram sing feedback suggestion piraktuna thabo ina paikhatna na bagi khudong saba piragani hana thawbana phongdorag. Desamna DMCTE amadi Hindi Teachers Training College ki principal Gita Solon Sinfer hane. Center enforcing Manipur ngak na balakpani khara sar ka panglai leng na banate han WAPHAM phongdor. Men League Manipur gi Thomi Singh Hojai gi tamai phal thadok khre amadi lengang na tumina laisilibasi sumde haiba salai kanba lupna phongdor. Pijariba pausing asiga loinana nungti gi phonggiba pause sindegi laphosaba maru oiba pausing miyamda pijaba loisinjari. Makha tarakpada matamatang WAPHAM amadi RASHI phali thamam amu tamisi. Kumna mo po hawdi kini puspara ni Laishom namka na kurumsa. Amuka hana midyang tabiriba madi tabiriba singbu nirma thangjamna taram nokjari ikongna khurumjari. Uduna lakjariba si matam gi WAPHAM amadi RASHI PHAL asi matam gi WAPHAM da nganu kon gi bom attack lautuna ba thodok oigadawribra haibasina ngasi matam gi WAPHAM pujarak libasi
Manipur thokliba loikham naidaba wathoki matangda Union Home Minister Amit Shah na mayai dangba lauduna high level security review meeting January anida New Delhi da pangthokiba ikan kanadana tha sigi mangada Bishnupur district ki Phogwaksau Ikhai police station na konba saiton gi nganu konda kukila lawba singna plan tawduna homlamba bom matang pukhai handuna nupi ama yawna miyoi ani sohankiba thawdok adu laibak thibani thawdok adu da khoisaunaraba miyam lahaurakuna mafam adu da ngak seliba CRPF ki bunker thugaiduna manghan takan ki bom pukhai ki mafam adu da CRPF na ngak senbada natana Bengali gi yumsing so leiba mafam ni laibak thiba thawdok adu da asok apan nangbadagi khudakta Bishnupur district hospital da pukhatuna laikan narikibasing adudi saiton makha laikai dagi soibam sanatombi yankhai gani thoi amasung saiton maning laikai dagi nongthombam indubala kunthraga taret mapuroiba laikhidraba bisesor ni loinena bom pukhai khiba adu salam mani sahi humbudra kauba mioi amagini hairiba yum asi cookie singna landa rakhibadagi lanjena khibadagi hangduna laibani cookie singna bom pokai hen khiba yum aduda miyamna changduna yengnaba honabada mafam adubu ngak senaba laiba CRPF ki personnel singna athingba pirakpadagi khoisaunarba miyamna namkhaiduna mafam aduda changbaga loinana iroinana CRPF ki bunker thugaiduna amang ata thohan khibani thawdo asigi matangda lairakliba wahangdi CRPF yauna Central Security Force singna mitkup nahum singna ngak senduna mafam aduda mitei singna changbada athingba thamliba mafam aduda matau karamna chinku ki jogi khulai paiba terrorist singna changduna bom ahum mari fit tawdun tawba ngamlibano aduga bom phumbagi thawdok aduda mafam aduda khundariba Bengali sing amadi mafam aduda ngak seliba Central Armed Force ki personnel sing general bayabagi chingnaba lei Ningthina plan tawduna bom pokai henkiba aduda nupi ama yauna miyoi ani sohenkiba thawdok aduda kana chenabagi haibadu PR lenga ki governor in council na thidoktuna chenaba sing faduna maralgi matung ina khonglei thuna jerak piyu karigumba chenaba singi mathak ta logi oiba thabak sing matam sana laukhatuna jerak piba ngamdrabadi thawdok asi political gi oiba lautuna ba thawongda chathakibani haina lauroidabagi maram laite Union Home Minister na mayai tangbal lauduna state asigi wathok waroisin purakna ba New Delhi da Manipur Governor Chief Secretary Security Advisor na chingba maroeba official sing yauna high level security meeting pangthokibaga kan kanadana kuki singna maitai gi yumda bom pokhaiduna bom phumduna pokhai halakhiba asidi security plan security labs oiba intelligence fail oibani haina laudaba yaroi thawdok asi lautuna bani haina lawi illegal immigrant jinku ki zo narco terrorist singna logi wangmoda ngamkhai lana changsilaktuna khundar laita silaba matung Manipur gi apunbagi saktam thugaina ba haukiba English sing ani kunga homdoi gi me ahumdagi khanghaudana mitai miyagi mathakta landaraktuna paktak nana miha chatharakibani makoina landaragli ba asida Indian Security Force da khuthabagi mahut makoiga punna chatminaduna atamdana mitei singda landa minabagi wathok thawdok thokiba thawdok sing miyamna ifom phongna khangna unaraba ngaktani lamen tuhen basingbu India government na laksinba matamda laksinduna wathoki waroisin purakpa ngamlabasu karigidamak popular government inturaga PR lengak thamduna miyambu mairakta langsinduna thamlibanu haibasini masini pujirakliba matamgi wafum makha tarakpada rasifal amuk taminase rasifal asibu ibirakba Dr. Wangkham Jibol Singh Assistant Professor Biotech Janiam Singmairong Imphal ngasi tang nipan that ama English ngani kun gataruk sagol sen numit ki rasifal waksingi kun nipan ba numit asigi ahanbada mesh rasi Haizen onjabada lan khara chatlabasu maidi pakani miyamna hanagum chali arapagi mateng loba kanagani ngakti kandabana fagani laisa pakhang singgoina mari fagani bris rasi miyam marakta yekna bayawbana mitna singba fagani marup khan balugani amadi maidagi cheksilu lausing achumbana pambai oibagi fai
Lisa pakhangsingi oina warongnadanaba puchel chauthoo. Mithun Rashi sauningba pendaba amadi wafangnabada ikaiba nangba yaba lairabasu nachak naral chawkhatnaba hotnabadadi chauna kanagani chingnaraganu. Lisa pakhangsingi oina laibak fagani Karkat Rashida hoya fabana naralda tainagani yatnabana nathak thongbaga mari faroi yaknabana lauthok chathok ningani khangba thiba kalu. Lisa pakhangsingi oina matam hawankho singarasi harauba wakhal thokpa pangamdaba thabak pangbagi nungaijaba miyanga wakhal manabana afaba mafam kanba ngamjaba numitni. Lisa pakhangsingi oina ningba mapa chagani kanyarasi tungi poran sindokpa thoina haigani ngang sakpa haigani hakchang nungaigani khantadrabadi marup mapanga muknaba lakani ingthau Lisa pakhangsingi oina laibak leiti. Dularasi thabak mai pakpa sel thum phangba michang hengatpa lai guruna thaujan biba numitni khurau thanglamba phari thauna hengatkani Lisa pakhangsingi oina ningjaba thongani. Wrishik Rashida nathaki ahalgi wat khaktana mai paknabagi matangairaba pambaini kauganu miyamga tona tinabana kanajabadi phangani Lisa pakhangsingi oina mari farani kharadi fari. Dhanu Rashi yaknababu laina khudum changani miyamnasu chali palambalan phangbagi nungai adubu hena khud chawrubana mipaiba angambana waraubadi leigai. Lisa pakhangsingi oina nungsibana chali. Makar Rashida marup khanba lui thaudo thauna pudokpa matang charoi lan pangani nathak thongbanadi janbiragani tungi poram yathok auba fagani Lisa pakhangsingi oina ningbana ama oigani. Kumbarasi wakhal nungaiba afaba thaudang panghauba asingba sakadaba amadi afaba lausing pudokpa ngamba numini adubu yanabadi yaurunu Lisa pakhangsingi oina nungsiba fangjagani. Aroibada minarasi mayamgi yaka yengna chatpana afaba thabak pangani ninghanadabana inkok thongba yai mahu chawbana ditati aronba ngangthokanu Lisa pakhangsingi oina nungsi maridi fagatkan. Masini pujaragliba matam wafam rasifal nutigi fongliba pause singdagi lauthokjaba maruiba paw tabiriba amadi midyang tabiriba singbu nirmala thangjamna amuka hana khurumjari. Matam kuina nungsang haibadi piles laina asina aduna khudong chadaba kaya mayokna duna leraklaba amadi atopa layeng kaya chathaba matamda phabangamdraba natraga laina asi yengthokpagi khudong chadaba mayokna duna leraba singna madugi damukta wabirurugan sahi taragi mathakta experience leraba laina asi yengbuda miyo cha kaya phanba ngamkraba mayang Imphal Bengal dagi Kabirani Phundraimayum Jovida loinana machanupa Safik Anwar anina punna nupa amadi nupi singi tonga tongana layemgi khudong chaba pijari. Kabirani Phundraimayum Jovida gi hidak ase amuktang thakpada nungsang haibadi piles pungpha phanba ngamle laina asina naduna khudong chadaba kayamarum adom mayok nabirabadi ngasima mayang Imphal Bengal da leriba Phundraimayum Jovida amadi Safik Anwar ga unabi akupa marol gi dama call tobiyo 98566168 amadi 9402783274 piles naba anaba gi dama Kabirani Phundraimayum Jovida amadi Safik Anwar mayang Imphal Bengal. Hianglam Assembly Constituency gi manung chana lairiba praja miyang gi mafamda nungairaba paujal ama puduna lakchari madudi National People Party NPP Manipur gi General Secretary Organization oiriba Sri Maibam Dhanabir Singh gi midyang makhada North AOC da laiba Ras Medicity Hospital ga khosamnaduna miyam gi damak khudong chaba ama puduna lakchari miyoi bagi punsida ana ayak yaropa matamda hariba hospital asida layeng ba matamda khudong chaba kaya piri khudong chaba sing adudi ahanbada hospital asigi thipam thopa apunba senphamdagi 25% discount phangbigani anishubada layeng bada changdraba yadraba hidak langthaki apunba senphamdagi 15% discount phangbigani ahum subada karigumba OPD ticket kaduna ahanba layeng chathaba matamda amadi diagnostic service singda changba chenpham sing 25% discount phangbigani masigi khudong chaba asibu phangbining nungsijaraba kendra asigi praja singna health care benefit card asibu sabina bagi damakda yum adugi
मदुगी फैमिली हेड अदुगी आधार जेरोक्स कॉपी अमा पासपोर्ट फोटो अनि सोइदना पुबिरकदबनी हेल्थ केयर बेनिफिट कार्ड अमदा इमुंग अदुगी मियोय मंगा अमसु हापिबा यागनी मखोयगी थोइदोना डॉक्यूमेंट दरकार ओइरोय मथक्ता पंजरिबा खुदोंचाबसिंग असि फंगबिहौनबगीदमक लाग्लिबा जनवरी गी तांग 10 इंग लिसिंग अनि कुनगतरु थांग नुमितकी अयुक पुंग 10 ताबा मतमदा हियांगलम हिरानमैदा लैबा YPA गी ग्राउंडा लाक्पिनबा निंगसिंगजरी कार्ड असि साबा मतमदा सेनफम अमत तिंगदना फ्री ऑफ कॉस्ट साजगनी सिंजा लांगजरीबा नेशनल पीपल पार्टी हियांगलम कॉन्स्टिट्यूएंसी